Matamgi Manipuri Wari channel asibu tabiriba khwai pumnamakpo taramna okjeri. Ngasi sumahusagom Langla Langjin Ningthouja suba tangkak amok mayamgi mafamda puduna lakjeri punna taminarasi. Thabang ngayhaging lambani he lage sana. Angang do phone so pudabida chatpa. Minute anigi manung dare yam thuna law ko ima adu natrade ai sawrakani. Migi thabagado pumchai chai ni ngasi. Limbi do phamlambado phukhaugатli punsibaso kari no khara hairamlaga phone du fatkakki. Lembi pakatna ritada hairaduna lainjabu yam thuna kauthoklaga nubi ahumdo yam pakatna yumda halai. Yum yauraduna thongdo tapna hangdoklaga mari changlai. Lainjasu punsiba kibana lembigi kada oina chensali aduga yam thuna mamai mamitu satsata thoklaga lembigi piyankokta yaliba phiroldo sat hongdo aga Mana selam piroldo yan selam laga gyan tari haibagom sordu sangno hontaraga kem tawda basaraga moigi kada tapna changlai. Punsiba so sofa duda long na tumlaga layrami laijaso punsiba gi managda jingsilaklaga kesinarae. Oh, damjaw. Punsiba tari bani adubo hanna yinglagde makutuna mamaydo khumjilaga adumaklay. Laijaso pamtharaga punsiba gi masado nomlaga hawdorae. Damcha, seba. Oh, damcha. Pamung doina tumnurasi lao ba. Say, lao. Punsiba makutu fathadaraga laijada bisum anidu sukjilaga munna yanglai. Laijaso mamit mana itak takatli. Punsiba gi mityengduda tawphom khangda makoktu nontaraga makut anidu suru nairaga kadar tawsinarai. Damcha, nang adumaina yanglakano ba? Ai yam kizayeba. Nang Thabal chongba yawbra. Lainja pakhatpadi loirabani adubo masadu normal oinaba upai thirai. Punsibagi paukun pidabi nokmi sofaduda masu tumtharai. Punsibadi machi lengde laijada tumin yingduna lay. Masama upharaba punsibana longna tumlaga laikibada laijagi tumpham jaga leitraduna nokmi tumtharakpa laijadu makhada thok on thaki. Ai oima Punsibaso yam thuna phanchong tharaga lainjabu phat hugatpi. Anga se sokro se yenge se. Lainjasu piri yenglaga. Belaba ha belaba ba. Ai dum thara adi nang khitang jingsin ba gadawga ba. Nungsi de cho. Punsibada khangin ga inthoe. Punsibaso nokmi lainjabu phat pamkhatli. Aduga sofa du da thammi. Phamung thari ba domda mo prap amuk jingsin ki lainjaso. Nakfe tawraga wakal du da sukhalli. Sauma pharehe aikhoi lamhendase ngahakdangde lawai ludon satkredana punsibasu blanket piktak toba ama pairaga lai laijaso ngakne yengi aduga maso tumtharae laijagi makokdo magi pambomda mon khangalaga maso mamaidu isilaga blanket tuna khwang mapa phawba suplaga makut yetuna laijabu chena koli mamituna laijada jaga de gom yenglai laijasu lalu rabanina punsibada yengba ngamjade Mamai du fat non thaki nang thabal chongba yawbra natraga yawdabra lainjasu pakhatna masado thak niklai lainjana masanik pado punsibagi masada hawrokpagum tawbaduda punsiba yamngakna lainjada yenglaga anga kaidawrage nasase nikpa maline ingbro lainja punsibada kirup yenglaga ingdi damcha do ki bagini Niklise. Punsiba lainjabo amuka hena chena konsilaga. Kaigi kirinu, kiganu se. Asengbado anum hayu. Hayeng kai anumain tawnu ko. Damcha se nangai teba. Lainja sa punsibada chena konsilai aduga lat ka tawna. Damcha ay do. Kadawraba. Thabal chongbado yaroreba ko. Anu damcha saumi gano ko. Ai kiyeba damchabu yam kijayeba matung amta tawzararoyeba aibo damsagi mittunane khana ingbiganoba lainjagi wadu tabada yam songna leirumba punsibado khangti thakri lainjida munna yinglaga nangine lammayam heluraga lasta saubiganu tawbiganu phobiganu haiba wahaisidane aise ayu henbidrise karigino anga Adubura, ding sit and Dana, Pahan beginning of
ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯐꯠ ꯆꯨꯞꯁꯤꯜꯂꯤ꯫ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯑꯗꯣ ꯃꯇꯨꯡꯗꯅꯦ ꯑꯗꯨꯒꯨꯝꯕ ꯆꯠꯄ ꯌꯥꯗꯦꯀꯣ꯫ ꯃꯧ ꯑꯣꯏꯔꯒ ꯑꯩꯅ ꯌꯥꯝ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯒꯅꯨ꯫ ꯉꯁꯤꯅ ꯂꯥꯁ ꯋꯥꯔꯅꯤꯡꯅꯤ꯫ ꯂꯥꯏꯖ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯛꯏ꯫ ꯑꯩ ꯈꯪ ꯃꯥꯏ ꯂꯝꯍꯦꯟꯕꯧ꯫ ꯑꯗꯣ ꯑꯉꯥꯡ ꯔꯟꯕꯤꯔꯗꯣ ꯅꯨꯄꯤ ꯆꯦꯜꯂꯤ꯫ ꯂꯥꯏꯖ ꯉꯛꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯈꯠꯂꯛꯂꯒ ꯀꯅꯥꯏ ꯅꯨꯄꯤꯅꯣ? ꯑꯟꯖꯨꯔꯣ? ꯑꯩꯈꯣꯏꯅ ꯐꯥꯔꯨꯕꯅꯤ꯫ ꯑꯟꯖꯨꯗꯣ ꯂꯝ ꯈꯨꯍꯦꯟ ꯑꯃ꯫ ꯑꯣ ꯐꯔꯦꯅꯦ, ꯑꯩꯈꯣꯏꯗꯤ ꯀꯣꯂꯦꯖ ꯀꯥꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯗꯥꯝꯆꯥ꯫ ꯅꯪꯕꯨ ꯀꯣꯂꯦꯖ ꯌꯥꯝ ꯀꯥꯅꯤꯡꯕ꯭ꯔꯅꯦ? ꯂꯥꯏꯖ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯄꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯥꯅꯤꯡꯗ꯭ꯔꯤꯗ, ꯀꯣꯟꯅꯅꯦ ꯑꯉꯥꯡꯒ ꯂꯩꯔꯒ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅꯅꯦ ꯑꯗꯨꯝ ꯀꯥꯔꯒꯦ꯫ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯇꯧꯗ, ꯑꯩꯒꯤꯗꯤ ꯏꯌꯥ ꯌꯥꯏꯌꯦ꯫ ꯗꯥꯝꯆꯥ, ꯏꯃꯥꯅ ꯑꯩꯈꯣꯏꯅꯤꯗ ꯅꯤꯈꯤꯕ ꯈꯨꯗꯣꯜꯗꯣ ꯍꯥꯟꯅ ꯄꯤꯈꯤꯁꯦꯕ, ꯑꯗꯨꯒ ꯀꯣꯟꯅ ꯀꯥꯔꯒꯦ꯫ ꯑꯉꯥꯡ, ꯏꯃꯥꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯄꯣꯛꯄꯤ ꯏꯃꯥꯅ ꯎꯠꯄꯤꯔꯛꯈꯤꯗ꯭ꯔꯕ ꯃꯤꯅꯨꯡꯁꯤꯗꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯎꯠꯄꯤꯕꯅꯤ꯫ ꯗꯥꯝꯆꯥ, ꯑꯩ ꯏꯃꯥꯒꯤ ꯅꯨꯡꯕꯗꯣ ꯊꯨꯡꯍꯟꯒꯦꯅ ꯈꯜꯂꯤ꯫ ꯑꯗꯨꯗꯤ ꯑꯉꯥꯡ ꯃꯃꯥ ꯌꯥꯝ ꯊꯨꯅ ꯑꯣꯏꯕ ꯇꯥꯔꯦꯅꯦ꯫ ꯑꯁ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯈꯤꯅꯨꯗ ꯗꯥꯝꯆꯥ, ꯑꯩ ꯌꯥꯝ ꯀꯤꯖꯩ ꯍꯥꯏꯕ꯫ ꯍꯣꯏꯕ ꯇꯨꯝꯃꯁꯤ, ꯊꯦꯡꯉꯤ꯫ ꯁꯤꯗ ꯇꯨꯝꯗꯣꯏꯔꯣ ꯗꯥꯝꯆꯥ? ꯇꯨꯝꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯖ ꯍꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯨ ꯍꯥꯏꯗꯣꯛꯑꯦ꯫ ꯂꯥꯏꯖꯁꯨ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯆꯤ ꯆꯧꯗ ꯌꯥꯎꯔꯛꯂꯦ꯫ ꯄꯨꯟꯁꯤꯕꯒ ꯂꯦꯝꯕꯤꯒꯅ ꯄꯨꯡꯂꯥꯡꯇ ꯂꯥꯡꯉꯤ꯫ ꯅꯨꯃꯤꯗꯥꯡꯗꯣ ꯔꯥꯁꯤꯒ ꯑꯍꯦꯟꯕꯒꯁꯨ ꯀꯧꯔꯒ ꯆꯥꯛ ꯄꯨꯂꯞ ꯆꯥꯃꯤꯟꯅꯩ꯫ ꯑꯟꯖꯨꯒ ꯔꯟꯕꯤꯔꯒꯁꯨ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯤꯡꯖꯦꯜꯒ ꯂꯩꯁꯦꯝꯕꯒꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯂꯤꯡꯖꯦꯜ, ꯅꯪꯅ ꯅꯔꯁ ꯇꯝꯅꯤ ꯍꯥꯏꯗꯣ ꯑꯩꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯤ꯫ ꯏꯌꯥꯝꯕ, ꯅꯪ ꯀꯔꯝ ꯀꯥꯟꯗ ꯊꯣꯔꯛꯇꯣꯏꯅꯣ? ꯑꯩ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯅꯦ꯫ ꯂꯤꯡꯖꯦꯜ, ꯊꯣꯔꯛꯄꯒꯤ ꯃꯇꯝꯗꯣ ꯏꯔꯩꯕꯨ ꯂꯩꯇ꯭ꯔꯤꯗ꯫ ꯏꯌꯥꯝꯕ, ꯑꯟꯖꯨꯁꯨ ꯆꯦꯟꯈ꯭ꯔꯦ, ꯑꯩ ꯏꯊꯟꯇ ꯉꯥꯏꯍꯧꯔꯦ ꯍꯥꯏꯕꯅꯦ꯫ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ, ꯀꯩꯗꯧꯔꯒꯦ? ꯚꯥꯏ ꯄꯨꯟꯁꯤꯕꯅ ꯍꯥꯏꯕꯗꯗꯤ ꯑꯟꯖꯨꯗꯣ ꯊꯥꯕꯜ ꯃꯐꯝꯗꯒꯤ ꯃꯣꯏ ꯃꯌꯥꯝꯅ ꯆꯪꯗꯅ ꯐꯥꯕꯅꯤꯅ ꯍꯥꯏꯅꯦ꯫ ꯑꯍꯣꯏ ꯆꯨꯝꯃꯦ ꯏꯌꯥꯝꯕ, ꯑꯩꯒ ꯊꯣꯛꯃꯤꯟꯅꯔꯤꯅꯦ ꯈꯪꯉꯕ꯫ ꯑꯗꯨꯒꯅꯦ ꯗꯥ ꯔꯟꯕꯤꯔꯅ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯄꯨꯊꯣꯛꯈꯤꯕꯅꯦ, ꯑꯗꯨꯒꯗꯤ ꯁꯨꯝ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯌꯥꯏ, ꯂꯥꯏꯖꯒꯤ ꯍꯛꯇꯛꯇꯅ ꯑꯟꯖꯨ ꯅꯣꯏ ꯑꯅꯤꯅ ꯐꯥꯔꯒ ꯆꯦꯟꯕ ꯐꯖꯩꯅꯦ꯫ ꯅꯣꯛꯀꯅꯨ, ꯏꯃꯥꯟꯅꯕꯤ ꯑꯅꯤꯗꯣ ꯅꯣꯏꯒꯤ ꯅꯃꯥꯟꯅꯕ ꯑꯔꯤꯕꯁꯤꯡꯗꯨꯅ ꯂꯣꯏꯅ ꯄꯨꯕꯤꯈ꯭ꯔꯦꯗꯅ ꯑꯩ ꯏꯊꯟꯇ ꯉꯥꯏꯍꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯖꯥꯅꯤꯀꯣ꯫ ꯑꯣ, ꯅꯪꯒꯤ ꯅꯇꯥꯔꯣꯏ ꯁꯣꯅꯣ ꯑꯅꯤꯗꯨꯅ ꯅꯪ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯀꯣ꯫ ꯀꯥꯔꯟ ꯇꯧꯖꯅꯨꯀꯣ ꯏꯌꯥꯝꯕ, ꯑꯩꯁꯨ ꯀꯨꯏꯔꯔꯣꯏꯗꯕꯅꯤ꯫ ꯀꯨꯏꯔꯔꯣꯏ, ꯃꯊꯪ ꯊꯣꯔꯛꯄꯗꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯂꯤꯡꯖꯦꯜ ꯈꯣꯟꯖꯦꯜꯗꯨ ꯈꯤꯇꯪ ꯑꯣꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ, ꯈꯪꯗꯦꯗ ꯏꯌꯥꯝꯕ, ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩꯅ ꯅꯔꯁ ꯇꯝꯅꯤ ꯀꯥꯏꯅꯒ ꯍꯥꯏꯔꯤꯁꯦ ꯉꯝꯗꯧꯕ ꯃꯥꯟꯗꯦꯗ꯫ ꯑꯩꯈꯣꯏ ꯆꯦ ꯂꯨꯍꯣꯡꯈꯤꯕꯒꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯈ꯭ꯔꯦ꯫ ꯃꯤꯒꯤꯁꯨ ꯌꯥꯝ ꯇꯣꯟꯁꯤꯜꯂꯤꯕꯅꯤ ꯏꯌꯥꯝꯕ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯔꯤꯌꯦ꯫ ꯀꯝꯄꯅꯤꯗꯣ ꯑꯃꯨꯛ ꯅꯧꯅ ꯁꯥꯒꯠꯄꯒꯤ ꯌꯥꯝ ꯐꯤꯕꯝ ꯆꯥꯗ꯭ꯔꯦꯗ꯫ ꯂꯤꯡꯖꯦꯜ, ꯅꯪ ꯊꯥꯖꯔꯣ, ꯑꯩ ꯃꯤꯒꯤ ꯀꯝꯄꯅꯤꯗ ꯊꯕꯛ ꯌꯥꯎꯔꯤꯌꯦ꯫ ꯚꯥꯏ ꯄꯨꯟꯁꯤꯕꯅ 3 ꯂꯥꯈ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤ ꯈꯔ ꯐꯔꯤꯅꯤ꯫ ꯅꯨꯡꯁꯤꯕꯅꯤ ꯚꯥꯏ ꯄꯨꯟꯁꯤꯕꯁꯦ, ꯃꯥꯒꯤ ꯂꯃꯟ ꯌꯥꯝ ꯇꯣꯟꯁꯤꯜꯂꯕꯅꯤ꯫ ꯂꯥꯏꯖꯁꯨ ꯗꯥ ꯄꯨꯟꯁꯤꯕꯅ ꯌꯥꯝ ꯂꯨꯅ ꯊꯝꯃꯦꯅ ꯍꯥꯏꯕꯅꯤ꯫ ꯅꯍꯥꯟꯗꯣ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦ꯫ ꯊꯝꯕꯅꯤ, ꯏꯃꯥꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯏꯃꯥꯗꯣ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯦ ꯏꯌꯥꯝꯕ? ꯇꯧꯕꯤꯅꯤꯌꯦ꯫ ꯑꯗꯣ ꯑꯩ ꯊꯝꯂꯒꯦꯀꯣ ꯂꯤꯡꯖꯦꯜ, ꯄꯥꯕꯨꯡꯅ ꯀꯧꯔꯦ꯫ ꯍꯣꯏ ꯏꯌꯥꯝꯕ꯫ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯄꯨꯡ 7 ꯇꯥꯔ ꯐꯥꯎꯕ ꯄꯨꯟꯁꯤꯕ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯕꯨ ꯍꯧꯗꯣꯛꯄ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯂꯥꯏꯖ ꯌꯥꯝ ꯁꯥꯎꯅ ꯐꯃꯥꯡꯗꯨꯗ ꯂꯦꯞꯂꯒ, ꯗꯥꯝꯆꯥ, ꯑꯣ ꯗꯥꯝꯆꯥ! ꯄꯨꯟꯁꯤꯕ ꯌꯥꯝ ꯇꯞꯅ ꯈꯨꯝꯅꯤꯡꯗꯅ, ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯗꯥꯝꯆꯥ, ꯊꯦꯡꯉꯦ ꯍꯥꯏꯔꯒ꯫ ꯄꯨꯟꯁꯤꯕ ꯃꯈꯣꯜꯒꯗꯨ ꯁꯤꯔꯤꯒ ꯇꯧꯔꯒ, ꯑꯩ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯉꯥꯏꯍꯥꯛꯇ ꯍꯤꯞꯈꯤꯒꯦꯅ ꯇꯧꯕꯅꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯄꯥꯈꯠꯅ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯁꯥꯗꯨ ꯇꯞ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯂꯥꯏꯕꯛꯇ ꯑꯃꯨꯛ ꯄꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯕꯪ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ ꯄꯥꯈꯠꯅ ꯂꯦꯝꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥ! ꯏꯃꯥ! ꯄꯨꯟꯁꯤꯕ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯏ꯫ ꯑꯉꯥꯡ,
ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯥ ꯀꯧꯔꯤꯗꯨꯕꯣ ꯗꯥꯝ ꯆꯥꯅꯕꯒꯤ ꯀꯧꯔꯤꯅꯤ ꯑꯗꯣ ꯗꯥꯝꯆꯥ ꯂꯥꯏꯕꯛꯁꯦ ꯑꯁꯨꯛ ꯌꯥꯝ ꯁꯥꯔꯤꯁꯦ ꯏꯪꯅꯕ ꯐꯤꯗꯣ ꯏꯁꯤꯡꯗ ꯂꯨꯞꯄꯒ ꯂꯥꯏꯕꯛꯇ ꯅꯞꯄꯗꯨ ꯇꯧꯁꯤꯔꯥ ꯑꯩ ꯏꯁꯤꯡ ꯂꯧꯔꯨꯈꯤꯒꯦꯀꯣ ꯗꯥꯝꯆꯥ ꯂꯥꯏꯟꯗꯨꯁꯨ ꯏꯁꯤꯡ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯃꯃꯧꯅ ꯀꯧꯈꯤꯕꯗꯨ ꯇꯥꯕꯗ ꯀꯥꯗ ꯆꯪꯂꯛꯏ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯁꯅꯥ ꯂꯥꯏꯖꯗꯤ ꯀꯩꯒꯤꯅꯣꯅꯦꯍꯦ ꯅꯣꯏꯅ ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯍꯩꯃ ꯀꯩꯗꯧꯔꯦ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯁꯤꯅ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯄꯨꯟꯁꯤꯕ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯁꯤꯡ ꯆꯠꯄ ꯈꯣꯠꯄ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯉꯔꯥꯡꯁꯦ ꯐꯤꯚꯔꯁꯨ ꯇꯧꯏ ꯏꯃꯥ ꯇꯟꯖꯥꯗꯨꯗ ꯂꯥꯏꯖꯁꯨ ꯏꯁꯤꯡ ꯍꯥꯞꯄ ꯕꯥꯎꯜꯗꯨ ꯄꯨꯔꯒ ꯇꯞꯄꯤꯡ ꯆꯪꯂꯛꯏ ꯂꯦꯝꯕꯤ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯃꯁꯥ ꯁꯥꯕ꯭ꯔꯅꯦꯍꯦ ꯑꯩꯈꯣꯏ ꯁꯅꯥꯕꯣ ꯁꯥꯕꯅꯦ ꯏꯃꯥ ꯇꯧꯔꯣ ꯑꯗꯨꯗꯤ ꯁꯅꯥ ꯔꯟꯕꯤꯔ ꯀꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯗꯣꯛꯇꯔ ꯆꯠꯁꯤꯔꯣ ꯏꯃꯥ ꯌꯥꯅꯤꯗ ꯑꯩ ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯁꯨ ꯅꯠꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯅꯪ ꯑꯗꯨ ꯇꯧꯔꯣꯀꯣ ꯏꯃꯥꯁꯨ ꯅꯦꯔꯤꯇꯥꯗꯅꯦ ꯆꯝꯐꯨꯠ ꯈꯤꯇ ꯐꯨꯠꯂꯣꯅ ꯍꯥꯏꯔꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯂꯦꯝꯕꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯐꯤꯗꯨꯅ ꯏꯁꯤꯡꯗꯨꯗ ꯂꯨꯞꯄꯒ ꯄꯨꯟꯁꯤꯕꯒꯤ ꯂꯥꯏꯕꯛꯇ ꯅꯞꯄꯤꯔꯛꯏ ꯑꯃꯨꯛ ꯏꯁꯤꯡꯗ ꯂꯨꯞꯄꯤ ꯇꯧꯗꯨꯅ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯕꯗꯨꯗ ꯃꯀꯣꯛꯇꯨ ꯈꯪꯉꯥꯎ ꯉꯥꯎꯕꯒꯨꯝ ꯇꯧꯏ ꯂꯥꯏꯖ ꯃꯀꯣꯛꯇꯨ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯒ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯌꯥꯝ ꯄꯥꯈꯠꯅ ꯑꯉꯥꯡ ꯀꯩꯗꯧꯔꯒꯦ ꯀꯣꯛꯁꯦ ꯈꯖꯤꯛꯇꯪ ꯉꯥꯎꯕꯒꯨꯝ ꯇꯧꯕ ꯄꯨꯟꯁꯤꯕ ꯂꯧꯅ ꯍꯦꯛꯇ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯀꯣꯛꯇ ꯉꯥꯎꯔꯗꯤ ꯁꯤꯗ ꯍꯦꯛꯇꯔꯣꯁꯦ ꯂꯥꯏꯖ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯃꯤ ꯏꯁ ꯗꯥꯝꯆꯥ ꯅꯪꯁꯤꯅꯅꯦ ꯄꯥꯈꯠꯀꯟꯈꯤꯕꯁꯤꯅ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯗꯥꯝꯆꯥ ꯑꯣꯏꯅ ꯄꯣꯊꯥꯔꯣꯁꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯥꯏꯖꯅ ꯄꯨꯟꯁꯤꯕꯕꯨ ꯍꯤꯞꯊꯍꯜꯂꯤ ꯄꯨꯟꯁꯤꯕ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯑꯉꯥꯡ ꯉꯁꯤꯁꯦ ꯑꯔꯨꯕ ꯃꯤꯇꯤꯡ ꯑꯃ ꯂꯩꯕꯅꯤꯅꯦ ꯀꯩꯒꯤ ꯃꯤꯇꯤꯡꯅꯣ ꯗꯥꯝꯆꯥ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔ ꯂꯣꯏꯅꯃꯛ ꯁꯤಎꯝꯅ ꯀꯧꯈꯠꯂꯒ ꯃꯥꯒꯤ ꯁꯤꯌꯔ ꯌꯦꯟꯊꯣꯛꯅꯒꯗꯕ ꯑꯗꯨꯗꯨꯒꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯍꯨꯠ ꯑꯣꯏꯅ ꯆꯠꯄꯁꯦ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯍꯦꯟꯕꯅ ꯑꯩꯒꯤ ꯃꯍꯨꯠ ꯆꯠꯄꯁꯨ ꯌꯥꯔꯣꯏ ꯗꯥꯆꯧꯕ ꯑꯍꯦꯟꯕꯅ ꯃꯈꯥꯗ ꯀꯧꯕꯅꯤ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯗ ꯈꯨꯝꯃꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯂꯥꯏꯖꯁꯨ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯂꯩꯈꯠꯂꯒ ꯈꯨꯝꯂꯛꯏ ꯍꯦꯟꯕ ꯅꯪ ꯗꯥꯆꯧꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯀꯥꯗ ꯀꯥꯈꯠꯂꯛꯑꯣ ꯑꯍꯦꯟꯕꯁꯨ ꯇꯥꯔꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯐꯃꯨꯡ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯪꯂꯛꯏ ꯐꯃꯥꯡꯗꯨꯗ ꯆꯞ ꯂꯦꯞꯂꯒ ꯀꯩꯗꯧꯔꯒꯦ ꯗꯥꯆꯧꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯃꯤꯇꯤꯡꯁꯤꯗꯤ ꯀꯝꯗꯧꯕ ꯑꯗꯨꯅꯦ ꯍꯥꯏꯅꯔꯝꯂꯤꯁꯦ ꯑꯩꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯔꯤ ꯍꯦꯟꯕ ꯑꯩꯒꯤ ꯑꯣꯏꯅ ꯆꯠꯁꯤ ꯂꯥꯏꯖꯅ ꯍꯥꯏꯔꯛꯄꯅꯤ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯦꯟꯕꯒ ꯄꯨꯟꯁꯤꯕꯒ ꯉꯛꯅ ꯌꯦꯡꯂꯛꯏ ꯂꯥꯏꯖ ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯃꯈꯥ ꯇꯥꯔꯛꯏ ꯗꯥꯝꯆꯥ ꯑꯩ ꯆꯠꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯕꯨꯗꯤ ꯌꯥꯕ ꯑꯗꯨꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯗꯣ ꯁꯦꯅꯤꯌꯔ ꯉꯥꯛꯇꯅꯤ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯅꯤ ꯃꯤꯅ ꯎꯁꯤꯠꯂꯣꯏꯌꯦ ꯏꯁ ꯀꯔꯤꯒꯤ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯑꯩꯁꯦ ꯄꯨꯟꯁꯤꯕꯒꯤ ꯅꯨꯄꯤꯅꯤꯅꯦ ꯑꯩ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯦ ꯀꯩꯅꯣ ꯀꯩꯝ ꯈꯜꯂꯨꯅꯣ ꯑꯩ ꯂꯥꯏꯖꯅꯤ ꯗꯥꯝꯆꯥ ꯃꯣꯏꯅ ꯎꯁꯤꯠꯇꯕꯒ ꯌꯥꯕ꯭ꯔꯣ ꯂꯥꯏꯖ ꯍꯦꯟꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯦꯟꯕ ꯑꯩ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦꯀꯣ ꯅꯪ ꯗꯥꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯐꯨꯛ ꯍꯧꯒꯠꯂꯤ ꯄꯨꯟꯁꯤꯕꯁꯨ ꯄꯥꯈꯠꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯆꯠꯈꯤꯅꯣ ꯑꯉꯥꯡ ꯃꯤ ꯌꯥꯝꯃꯦ ꯍꯥꯏꯕꯅꯤ ꯅꯪꯅ ꯉꯁꯤ ꯊꯦꯡꯅꯔꯨꯗꯣꯏꯁꯦ ꯂꯥꯏꯖ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯒ ꯗꯥꯝꯆꯥ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ ꯑꯃꯅ ꯑꯃꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯛꯈꯤꯕꯅꯤ ꯗꯥꯝꯆꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯆꯠꯄ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏꯕ ꯑꯩ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦꯀꯣ ꯄꯨꯟꯁꯤꯕꯁꯨ ꯇꯤꯡꯉꯛ ꯌꯦꯡꯂꯤ ꯂꯥꯏꯖꯗ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠꯇꯨ ꯇꯞꯅ ꯊꯥꯗꯣꯛꯂꯝꯂꯒ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯑꯍꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯦꯟꯕ ꯅꯇꯩꯃ ꯃꯆꯥꯁꯦ ꯆꯠꯈꯤꯅꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯪ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ ꯍꯣꯏ ꯗꯥꯆꯧꯕ ꯂꯥꯏꯖꯁꯨ ꯁꯠ ꯂꯣꯏꯁꯤꯜꯂꯤ ꯃꯤꯇꯤꯡ ꯆꯠꯀꯅꯤ ꯑꯆꯧ ꯑꯁꯥꯡ ꯌꯥꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯁꯥꯔꯤꯒ ꯁꯦꯠꯂꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯄꯨꯟꯁꯤꯕꯗꯤ ꯂꯥꯏꯖ ꯎꯕꯗꯨꯗ ꯃꯁꯥꯗꯨ ꯈꯪꯀꯟ ꯀꯟꯕꯗꯧꯅ ꯇꯧꯏ ꯐꯅꯦꯛ ꯃꯄꯥꯜ ꯅꯥꯏꯕꯤ ꯃꯩꯔꯤ ꯃꯆꯨꯒꯤ ꯑꯃ ꯁꯦꯠꯂꯤ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯈꯨꯠ ꯆꯪꯅ ꯋꯔꯛ ꯇꯧꯔꯕ ꯕ꯭ꯂꯥꯎꯁ ꯑꯃ ꯂꯤꯠꯂꯤ ꯌꯦꯜꯂꯣ ꯃꯆꯨꯗ ꯕ꯭ꯂꯦꯛꯅ ꯃꯄꯥꯟ ꯍꯛꯄ ꯔꯥꯅꯤ ꯐꯤꯗꯨꯅ ꯁꯥꯔꯤ ꯃꯇꯦꯛ ꯁꯦꯠꯂꯒ
ꯈꯨꯠꯇ ꯍꯦꯟꯕꯦꯛ ꯑꯃ ꯄꯥꯏꯔꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯗꯨꯗꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯒ ꯉꯧꯔꯣꯛ ꯉꯧꯕꯤ ꯀꯨꯆꯨꯗꯨꯒ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦ꯫ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏ ꯄꯨꯕꯤ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯖꯕꯤ ꯑꯣꯐꯤꯁꯔ ꯅꯨꯄꯤꯕꯨ ꯃꯥꯜꯂꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯂꯥꯏꯖꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯔꯗꯨꯅ "ꯊꯝꯆꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ"꯫ ꯄꯨꯟꯁꯤꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯑꯉꯥꯡ, ꯍꯦꯟꯕꯒ ꯊꯥꯗꯣꯛꯅꯒꯅꯨꯀꯣ꯫ ꯍꯣꯏꯕ ꯅꯝꯆꯥ, ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ꯫ ꯂꯥꯏꯖ ꯑꯍꯦꯟꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ "ꯍꯦꯟꯕ, ꯆꯠꯁꯤꯜꯂꯛꯑꯣ"꯫ ꯍꯣꯏ ꯏꯇꯩꯃ ꯃꯆꯥ꯫ ꯍꯦꯟꯕ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ "ꯗꯥꯆꯧꯕ, ꯂꯥꯏꯖꯅ ꯍꯦꯟꯕ ꯀꯧꯔꯛꯄꯁꯤꯗꯤ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦꯍꯦ"꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ "ꯆꯠꯂꯨꯈꯤꯒꯦꯀꯣ ꯗꯥꯆꯧꯕ"꯫ ꯍꯣꯏ ꯍꯦꯟꯕ, ꯅꯇꯩꯃꯗꯣ ꯁꯦꯟꯅꯧꯀꯣ꯫ ꯂꯥꯏꯖꯁꯨ ꯃꯈꯥꯗ ꯀꯨꯝꯂꯛꯇꯨꯅ ꯂꯦꯝꯕꯤꯗ ꯃꯅꯝ ꯅꯝꯍꯜꯂꯒ ꯍꯦꯟꯕꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯃꯨꯡꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯂꯥꯏꯖꯒ ꯑꯍꯦꯟꯕꯒꯁꯨ ꯃꯤꯇꯤꯡ ꯃꯐꯝꯗꯨ ꯌꯧꯔꯦ꯫ ꯃꯐꯝꯗꯨ ꯌꯧꯕꯒ ꯂꯥꯏꯖꯗꯣ ꯁꯛꯂꯣꯟ ꯑꯃ ꯁꯠ ꯑꯣꯜꯂꯤ꯫ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯃꯥꯒꯤ ꯀꯥꯔꯟ ꯉꯥꯡꯕꯤꯗꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯆꯪ ꯑꯣꯏꯕ ꯋꯥ ꯈꯛꯇꯪ ꯈꯨꯝꯃꯤ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯗꯕꯤ, ꯌꯥꯝ ꯆꯤꯡꯂꯦꯝꯕꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯦ, ꯈꯣꯏꯊꯥꯛ ꯆꯥꯏ꯫ ꯃꯤꯇꯤꯡꯗꯨꯁꯨ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯃꯃꯝꯗ ꯀꯧꯊꯣꯛꯂꯒ ꯋꯥ ꯉꯥꯡꯍꯜꯂꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯇꯔꯟ ꯌꯧꯔꯛꯄꯗ ꯂꯥꯏꯖ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯉꯛꯅ ꯌꯦꯡꯅꯩ꯫ ꯂꯥꯏꯖꯁꯨ ꯃꯥꯅ ꯈꯪꯖ ꯍꯩꯖꯕ ꯑꯔꯩꯕ ꯊꯥꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯇꯦꯟꯇꯛꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯦꯟꯕꯗꯤ ꯄꯨꯝꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯃꯤꯇꯤꯡꯗꯨ ꯂꯣꯏꯔꯗꯨꯅ ꯍꯣꯝ ꯁꯥꯐꯝꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯂꯥꯏꯖꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯤ꯫ ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯀꯣꯜ ꯇꯧꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯕꯦꯛ ꯃꯅꯨꯡꯗꯒꯤ ꯐꯣꯟꯗꯨ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯂꯒ ꯄꯥꯏꯈꯠꯂꯤ꯫ "ꯊꯝꯆꯥ, ꯀꯩꯗꯧꯔꯒꯦ? ꯃꯤꯇꯤꯡ ꯂꯣꯏꯗ꯭ꯔꯤꯕꯣ"꯫ "ꯂꯣꯏꯔꯦꯗ, ꯍꯣꯝ ꯁꯥꯐꯝꯗ ꯑꯃꯨꯛ ꯆꯠꯂꯤꯌꯦ"꯫ ꯄꯨꯟꯁꯤꯕ ꯁꯥꯎꯒꯠꯂꯛꯏ, ꯈꯣꯟꯒꯗꯣ ꯈꯤꯇꯪ ꯀꯟꯈꯠꯅ꯫ "ꯑꯉꯥꯡ, ꯅꯪ ꯆꯩ ꯆꯥꯒꯦꯔꯣ? ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯣ꯫ ꯑꯗꯨꯗꯤ ꯑꯍꯦꯟꯕꯅ ꯆꯠꯂꯁꯨ ꯌꯥꯕ ꯊꯕꯛꯅꯤꯅꯦ꯫ ꯑꯉꯥꯡꯅꯀꯣ ꯍꯩꯄꯥ ꯌꯥꯝ ꯁꯥꯅꯨ ꯍꯥꯏꯁꯤꯅꯦ꯫ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯎꯀꯣ꯫ ꯑꯩ ꯅꯥꯔꯤꯁꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔ ꯅꯪ?" "ꯅꯣꯛꯀꯅꯨ, ꯌꯦꯡꯅꯤꯡꯗꯦ"꯫ "ꯑꯍꯣꯏꯕ, ꯂꯥꯛꯑꯒꯦꯕ ꯗꯥꯝꯆꯥ"꯫ "ꯐꯣꯟ ꯊꯝꯗꯕꯤꯗ ꯁꯨꯝ ꯄꯥꯏꯌꯨ, ꯌꯥꯝ ꯊꯨꯅ ꯂꯥꯛꯎꯀꯣ"꯫ "ꯃꯇꯥ ꯑꯃꯅꯤꯅꯦ ꯁꯤꯗꯤ"꯫ "ꯍꯦꯟꯕ, ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯅꯣꯏ ꯗꯥꯆꯧꯕꯗꯣ ꯑꯩ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ"꯫ "ꯄꯦꯜꯂꯦꯍꯦ ꯑꯋꯣꯏꯕ, ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯒꯤꯅꯦ ꯔꯣꯃꯥꯟꯁꯁꯤꯗꯤꯀꯣ"꯫ ꯄꯨꯟꯁꯤꯕꯗꯨ ꯁꯣꯝꯗ ꯀꯟꯅ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯒ ꯑꯍꯦꯟꯕꯒꯁꯨ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯌꯨꯝ ꯌꯧꯔꯦ꯫ ꯁꯨꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯑꯒ ꯏꯃꯨꯡꯗ ꯆꯦꯟꯆꯠ ꯆꯦꯜꯂꯛꯄꯅꯤ꯫ ꯊꯣꯡꯖꯤꯟ ꯃꯌꯥ ꯌꯧꯔꯛꯄꯗꯨꯗ ꯃꯀꯣꯛꯇꯨ ꯉꯥꯎꯔꯛꯂꯗꯨꯅ ꯂꯣꯡꯅ ꯍꯦꯛꯇ ꯇꯥꯏ꯫ "ꯏꯃꯥ"꯫ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯔꯤꯇꯥꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯍꯤꯡꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯍꯦꯟꯕꯁꯨ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯃꯨꯊꯠꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯈꯥꯗ ꯍꯥꯏꯐꯦꯠ ꯈꯣꯟ ꯀꯟꯅꯕꯗꯨ ꯍꯥꯏꯐꯦꯠ ꯇꯥꯔꯗꯨꯅ ꯃꯁꯥꯗꯨ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯆꯦꯟꯊꯣꯔꯛꯏ꯫ ꯔꯤꯇꯥꯅ ꯂꯥꯏꯖꯕꯨ ꯀꯣꯟꯈꯠꯂꯒ "ꯁꯦ ꯂꯥꯏꯖ, ꯀꯩꯗꯧꯔꯒꯦꯅꯦꯍꯦ"꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ "ꯑꯉꯥꯡ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯦ, ꯃꯤꯠ ꯄꯥꯡꯉꯨꯁꯦ"꯫ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ "ꯍꯦꯟꯕ, ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤꯁꯦ"꯫ "ꯍꯣꯏ ꯗꯥꯆꯧꯕ"꯫ ꯂꯥꯏꯖ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯀꯣꯛꯇꯨ ꯍꯥꯏꯔꯛꯏ꯫ "ꯗꯥꯝꯆꯥ, ꯆꯠꯇ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯏꯕ. ꯑꯩ ꯀꯣꯛꯁꯦ ꯈꯤꯇꯪ ꯉꯥꯎꯕꯒꯤꯅꯦ. ꯐꯃꯨꯡꯗ ꯑꯣꯏꯅ ꯄꯣꯊꯥꯒꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ"꯫ ꯃꯁꯥ ꯉꯝꯗꯕꯒꯤ ꯃꯤꯇꯤꯡ ꯐꯥꯎ ꯆꯠꯇꯕ ꯄꯨꯟꯁꯤꯕꯗꯨ ꯁꯦꯀꯦꯟ ꯐꯥꯗꯦ ꯂꯥꯏꯖꯕꯨ ꯐꯠ ꯄꯣꯝꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯍꯜꯂꯤ꯫ ꯂꯥꯏꯖꯁꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯄꯨꯟꯁꯤꯕ ꯑꯍꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯒ "ꯍꯦꯟꯕ, ꯅꯣꯏ ꯀꯩꯀꯩ ꯆꯥꯔꯛꯑꯦ"꯫ "ꯀꯩꯁꯨ ꯆꯥꯔꯛꯇꯦꯗ ꯗꯥꯆꯧꯕ"꯫ "ꯅꯪ ꯔꯟꯕꯤꯔꯗꯣ ꯑꯝꯇ ꯂꯧꯕꯤꯔꯨꯒꯦꯔꯥ? ꯃꯁꯥꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯕꯗꯧꯅ ꯇꯧꯔꯤꯁꯦ ꯑꯝꯇ ꯌꯦꯡꯊꯣꯛꯅꯕ ꯑꯩ ꯐꯣꯟ ꯇꯧꯈ꯭ꯔꯒꯦ"꯫ "ꯍꯣꯏ ꯗꯥꯆꯧꯕ". ꯑꯍꯦꯟꯕꯁꯨ ꯄꯟꯊꯗꯦ, ꯃꯃꯥꯏꯗꯣ ꯁꯠ ꯂꯩꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯔꯤꯇꯥꯁꯨ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯑꯍꯦꯟꯕ ꯊꯥꯔꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯑꯍꯦꯟꯕ ꯊꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯔꯟꯕꯤꯔꯗ ꯀꯣꯜ ꯇꯧꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯉꯝꯗ ꯉꯝꯗ ꯂꯥꯏꯖꯒꯤ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯄꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯇꯨꯝꯊꯔꯛꯇꯨꯅ ꯂꯥꯏꯖꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ "ꯑꯉꯥꯡ, ꯑꯩꯅ ꯉꯁꯥꯏꯅ ꯆꯠꯀꯅꯨꯅ ꯍꯥꯏꯕꯗꯣ ꯌꯥꯔꯝꯂꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯥ? ꯅꯪ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ"꯫ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯄꯨꯟꯁꯤꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯌꯥꯝ ꯊꯨꯅ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯂꯥꯏꯖꯗꯤ ꯕꯦꯁꯤꯟꯗꯨꯗ ꯀꯟꯅ ꯍꯥꯗꯣꯛꯂꯤ꯫
ꯄꯨꯟꯁꯤꯕꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯃꯕꯨꯛꯇ ꯄꯥꯏꯕꯤꯔꯛꯏ꯫ ꯑꯣꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯏꯁꯤꯡꯅ ꯃꯃꯥꯏꯗꯣ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯆꯥꯏꯈꯠꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯇꯥꯋꯦꯜꯗꯨ ꯂꯧꯔꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯣ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯒ ꯕꯥꯠꯔꯨꯝꯗꯒꯤ ꯑꯅꯤꯗꯣ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯂꯥꯏꯖꯕꯨ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯍꯤꯞꯊꯍꯜꯂꯤ꯫ ꯑꯅꯤꯗꯣ ꯋꯥ ꯑꯃꯇ ꯉꯥꯡꯅꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯟꯕꯤꯔꯒ ꯑꯍꯦꯟꯕꯒꯁꯨ ꯂꯥꯛꯂꯤ꯫ ꯔꯟꯕꯤꯔꯅ ꯂꯥꯏꯖꯒꯤ ꯃꯁꯥꯗꯨ ꯌꯦꯡꯅꯤꯡꯉꯩ ꯂꯦꯝꯕꯤꯁꯨ ꯍꯥꯊꯨ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀꯗꯥꯏ ꯏꯃꯧ ꯃꯁꯥ ꯉꯝꯗꯦꯗꯦ꯫ ꯂꯦꯝꯕꯤꯁꯨ ꯔꯟꯕꯤꯔ ꯎꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯔꯟꯕꯤꯔꯁꯨ ꯕꯦꯒꯇꯒꯤ ꯇꯦꯁ ꯀꯤꯠ ꯑꯃ ꯂꯧꯊꯣꯛꯂꯒ ꯂꯥꯏꯖꯗ ꯄꯤꯔꯒ ꯂꯥꯏꯖ ꯁꯤ ꯑꯃꯇ ꯇꯦꯁ ꯇꯧꯔꯨꯆꯣ ꯆꯠꯂꯣ꯫ ꯂꯥꯏꯖꯁꯨ ꯇꯞꯅ ꯍꯧꯒꯠꯂꯒ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯏꯀꯥꯏꯕ ꯈꯪꯗꯈꯩ ꯂꯥꯏꯖꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯔꯟꯕꯤꯔ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦꯗ꯫ ꯈꯪꯗꯕꯅꯤ꯫ ꯑꯗꯣ ꯔꯟꯕꯤꯔ ꯂꯥꯏꯖꯒꯤꯁꯤꯕꯣ? ꯏꯃꯥ ꯂꯥꯏꯖ ꯊꯣꯔꯛꯑꯒ ꯈꯪꯒꯅꯤ꯫ ꯑꯩꯗꯤ ꯏꯃꯥꯒꯤ ꯃꯁꯨ ꯑꯃ ꯂꯥꯛꯀꯗꯕ ꯌꯥꯝ ꯃꯥꯜꯂꯤꯕꯅꯤ꯫ ꯂꯦꯝꯕꯤ ꯔꯟꯕꯤꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯍꯥ ꯔꯟꯕꯤꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯂꯒ ꯌꯥꯝ ꯍꯔꯥꯎꯅ ꯍꯩ ꯑꯁꯦꯡꯕꯔꯅꯦ ꯍꯦ ꯔꯟꯕꯤꯔ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯣꯏꯃꯤ ꯏꯃꯥ꯫ ꯀꯩꯅꯣ ꯑꯅꯤꯁꯦ ꯊꯣꯔꯛꯇ꯭ꯔꯤꯁꯤꯅ? ꯁꯣꯝꯗ ꯕꯥꯠꯔꯨꯝꯗ ꯇꯦꯁ ꯀꯤꯠꯀꯤ ꯔꯤꯖꯜꯗꯣ ꯂꯥꯏꯖꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯔꯦꯗ ꯃꯥꯔꯛ 2 ꯆꯤꯡꯕꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯒꯤ ꯇꯦꯁ ꯀꯤꯠꯇꯨ ꯇꯥꯞ ꯃꯨꯜꯂꯒ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯄꯨꯟꯁꯤꯕ ꯈꯪꯅꯣꯛ ꯅꯣꯛꯂꯛꯏ꯫ ꯂꯥꯏꯖꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯀꯩꯅꯣ ꯗꯥꯝꯆꯥ ꯅꯣꯛꯏꯗꯨꯅ? ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯂꯥꯏꯖꯕꯨ ꯐꯠ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝ ꯇꯞꯅ ꯀꯧꯔꯛꯏ꯫ ꯍꯣ ꯑꯉꯥꯡ ꯃꯃꯥꯎ꯫ ꯄꯨꯟꯁꯤꯕꯗꯨ ꯐꯠ ꯏꯟꯊꯣꯛꯂꯒ ꯃꯈꯨꯠꯇꯨ ꯐꯠ ꯊꯦꯛꯇꯨꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯉꯥꯛ ꯄꯥꯏ꯫ ꯑꯗꯨꯒ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯌꯥ ꯗꯥꯝꯆꯥ ꯑꯩꯁꯦ ꯃꯃꯥ ꯑꯣꯏꯔꯗꯣꯏꯔꯣ? ꯏꯃꯥꯒꯤ ꯈꯨꯗꯣꯜꯗꯣ ꯄꯤꯗꯣꯔꯕꯅꯤ ꯑꯉꯥꯡ ꯃꯥ꯫ ꯂꯥꯏꯖ ꯄꯨꯟꯁꯤꯕꯗ ꯇꯞꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯗꯥꯝꯆꯥ ꯅꯪ ꯅꯥꯕ ꯐꯔꯣ꯫ ꯑꯩ ꯊꯦꯡꯉꯤꯅꯦꯍꯦ ꯈꯔ ꯊꯨꯅ ꯇꯧꯔꯣ꯫ ꯅꯣꯏ ꯑꯅꯤ ꯃꯨꯟꯅꯔꯒ ꯂꯩꯔꯕꯣ ꯇꯧꯔꯤꯗꯨꯕꯣ ꯕꯥꯠꯔꯨꯝꯗꯨꯗ? ꯃꯄꯥꯟꯗꯒꯤ ꯔꯟꯕꯤꯔꯅ ꯂꯥꯎꯔꯛꯄꯅꯤ꯫ ꯄꯨꯟꯁꯤꯕꯒ ꯂꯥꯏꯖꯒꯁꯨ ꯇꯥꯔꯗꯨꯅ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯃꯌꯥꯝꯁꯨ ꯑꯅꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨ ꯎꯕꯗ ꯈꯪꯂꯤ꯫ ꯂꯦꯝꯕꯤꯗꯤ ꯇꯞꯐꯤꯡ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯃꯁꯥꯗ ꯇꯥꯞ ꯄꯥꯏꯔꯒ ꯍꯪꯂꯛꯏ꯫ ꯏꯃꯧ ꯀꯩꯗꯧꯔꯦ? ꯁꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯅꯣꯏꯒꯤꯗꯨꯕꯣ? ꯂꯥꯏꯖ ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯏꯃꯥ ꯅꯁꯨ ꯐꯪꯗꯣꯔꯦ꯫ ꯑꯍꯥ ꯑꯁꯦꯡꯕꯩꯔꯣ ꯁꯅꯥ? ꯂꯥꯏꯖꯅ ꯍꯥꯏꯔꯤꯁꯦ ꯁꯦꯡꯉꯕꯣ? ꯏꯃꯥꯒꯤ ꯈꯨꯗꯣꯜꯗꯣ ꯌꯨꯝꯁꯤꯗ ꯂꯥꯛꯀꯗꯧꯔꯕꯅꯤ꯫ ꯂꯦꯝꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯧꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯏꯃꯥꯒꯤ ꯂꯥꯏꯖ ꯏꯃꯥ ꯌꯥꯝ ꯍꯔꯥꯎꯔꯦ꯫ ꯏꯃꯥ ꯌꯥꯝ ꯄꯦꯜꯂꯦ꯫ ꯑꯉꯥꯡ ꯃꯄꯥ ꯅꯪ ꯁꯤꯗ ꯂꯥꯎ ꯍꯤꯗꯥꯛ ꯈꯔ ꯏꯔꯝꯒꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯔꯟꯕꯤꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯟꯕꯤꯔꯁꯨ ꯍꯤꯗꯥꯛ ꯏꯕ ꯆꯦꯗꯨ ꯄꯨꯟꯁꯤꯕꯗ ꯄꯤꯔꯒ ꯅꯪꯒꯤꯁꯨ ꯌꯥꯎꯔꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯔꯒꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯣ꯫ ꯗꯣꯛꯇꯔ ꯑꯐꯕ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯂꯁꯤ꯫ ꯑꯗꯣ ꯅꯪꯒꯤꯁꯦ ꯍꯤꯗꯥꯛ ꯆꯥꯕꯅ ꯌꯥꯔꯣꯏ꯫ ꯇꯦꯁ ꯈꯔ ꯇꯧꯔꯒ ꯌꯦꯡꯁꯤꯀꯣ ꯚꯥꯏ꯫ ꯑꯍꯣꯏ ꯚꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯋꯥꯂꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯇꯨꯀꯦ ꯂꯧꯊꯣꯛꯂꯒ ꯔꯟꯕꯤꯔꯒꯤ ꯃꯈꯨꯠꯇ ꯂꯣꯠꯅ ꯄꯤꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯟꯕꯤꯔꯅ ꯐꯠ ꯀꯟꯊꯣꯛꯏ꯫ ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯊꯕꯛ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯑꯩ ꯂꯨꯍꯣꯡꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯗꯨ ꯀꯥꯎꯗꯕ ꯐꯩ꯫ ꯍꯣꯏꯃꯤ ꯑꯗꯨꯗꯁꯨ ꯇꯧꯅꯤ꯫ ꯑꯗꯣ ꯁꯤ ꯄꯛꯇꯕ ꯍꯜꯂꯣ ꯀꯩꯗꯧꯒꯦ ꯅꯆꯥ ꯌꯥꯎꯔꯕꯅꯤꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯟꯕꯤꯔꯗꯨ ꯄꯨꯛ ꯍꯧꯒꯠꯂꯒ ꯌꯥꯝ ꯊꯨꯅ ꯊꯣꯛꯈꯤ꯫ ꯄꯨꯟꯁꯤꯕꯒ ꯑꯍꯦꯟꯕꯒꯁꯨ ꯔꯟꯕꯤꯔꯕꯨ ꯇꯥꯟꯅꯈꯤ꯫ ꯂꯦꯝꯕꯤꯅ ꯂꯥꯏꯖꯕꯨ ꯐꯃꯨꯡꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛꯇꯨ ꯂꯧꯊꯣꯛꯂꯒ ꯂꯥꯏꯖꯒꯤ ꯉꯛꯇ ꯁꯤꯖꯤꯟꯕꯤꯔꯛꯏ꯫ ꯂꯥꯏꯖꯗꯨ ꯃꯃꯤꯠꯇꯨ ꯇ꯭ꯔꯛ ꯈꯞꯂꯗꯨꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯂꯦꯝꯕꯤꯁꯨ ꯃꯤꯠꯌꯦꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯂꯤꯛꯁꯦ ꯅꯄꯥꯅ ꯑꯩꯒꯤꯗꯃꯛ ꯏꯆꯥ ꯁꯅꯥꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯨꯗꯅꯦ ꯁꯤꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯃꯥ ꯑꯣꯏꯗꯧꯔꯤꯕ ꯅꯪꯅꯅꯦ ꯂꯤꯛꯁꯤꯒꯤ ꯃꯄꯨ ꯑꯁꯦꯡꯕ ꯑꯣꯏꯔꯣꯀꯣ ꯏꯃꯥꯒꯤ ꯂꯥꯏꯖ꯫ ꯂꯥꯏꯖ ꯂꯤꯛꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯃꯥ ꯕꯕꯥꯅ ꯏꯃꯥꯒꯤꯗꯃꯛ ꯁꯥꯕꯤꯔꯝꯕ ꯂꯤꯛꯁꯤ ꯑꯩ ꯏꯃꯥꯒꯤ ꯂꯥꯏꯖ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ꯫ ꯏꯃꯥꯅ ꯂꯤꯛꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯒꯨꯝꯅꯦ ꯅꯪꯁꯨ ꯏꯃꯥꯒꯨꯝꯅ ꯊꯧꯅꯥ ꯐꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯗꯨꯅꯅꯦ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯌꯨꯀꯣ꯫ ꯑꯍꯣꯏ ꯏꯃꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯒꯨꯝ ꯑꯩꯁꯨ ꯂꯤꯛꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯒꯦꯀꯣ ꯏꯃꯥ꯫ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯌꯦꯛ ꯊꯣꯛꯄꯁꯦ ꯑꯉꯥꯡꯗ ꯁꯣꯏ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯣꯏꯔꯣ ꯏꯃꯥ? ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯅ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯏꯄꯪ ꯄꯪꯅ ꯍꯪꯖꯔꯛꯄꯅꯤ꯫
ꯂꯦꯝꯕꯤꯁꯨ ꯃꯃꯧꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯁꯣꯛꯂꯣꯏꯗ ꯏꯃꯥꯅꯅꯦ ꯂꯥꯏ ꯈꯨꯔꯨꯝꯈ꯭ꯔꯕꯅꯤ. ꯑꯣ. ꯄꯨꯟꯁꯤꯕꯁꯨ ꯀꯥꯗ ꯆꯪꯂꯛꯏ. ꯂꯦꯝꯕꯤ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯁꯅꯥ ꯅꯪꯁꯨ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯂꯥꯏꯟꯖꯒ ꯂꯩꯃꯤꯟꯅꯔꯝꯃꯣ. ꯍꯤꯗꯥꯛꯀꯤ ꯆꯦꯗꯣ ꯄꯤꯔꯛꯑꯣꯁꯦ. ꯇꯨꯃꯥ ꯂꯩꯔꯤꯉꯩꯁꯤꯗ ꯏꯃꯥ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ. ꯑꯍꯦꯟꯕꯗ ꯐꯣꯟ ꯇꯧꯊꯣꯛꯀꯣ. ꯅꯟꯗꯣꯝꯆꯥ ꯔꯥꯏꯁꯤꯁꯨ ꯄꯨꯕꯤꯔꯛꯑꯣꯅ ꯍꯥꯏꯌꯨ ꯉꯁꯤꯗꯤ. ꯆꯥꯛꯇꯣ ꯑꯩꯈꯣꯏꯗ ꯄꯨꯂꯞ ꯆꯥꯁꯦꯅ ꯍꯥꯏꯈ꯭ꯔꯣ. ꯏꯃꯥ ꯉꯥ ꯈꯔꯁꯨ ꯂꯩꯔꯛꯑꯒꯦ. ꯍꯣꯏ ꯏꯃꯥ, ꯆꯦꯗꯨꯕꯨꯗꯤ ꯁꯤꯗ ꯂꯩꯔꯤ. ꯂꯦꯝꯕꯤꯁꯨ ꯆꯦꯗꯨ ꯂꯧꯔꯒ ꯊꯣꯛꯈ꯭ꯔꯦ. ꯄꯨꯟꯁꯤꯕꯁꯨ ꯑꯅꯥꯕꯒ ꯀꯥꯎꯈ꯭ꯔꯦ. ꯂꯥꯏꯟꯖꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ. ꯑꯗꯨꯒ ꯂꯥꯏꯟꯖꯗ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯑꯉꯥꯡ, ꯅꯪꯁꯦ ꯉꯁꯤꯅ ꯅꯨꯡꯁꯤꯕꯁꯦ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯦ. ꯏꯁ, ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯗꯝꯆꯥ? ꯄꯨꯟꯁꯤꯕ ꯂꯥꯏꯟꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯃꯃꯤꯠꯇꯨꯅ ꯑꯣꯏꯅꯅ ꯌꯦꯡꯂꯗꯨꯅ ꯈꯪꯗꯦ, ꯏꯁꯥꯗ ꯑꯅꯧꯕ ꯏꯍꯨꯜ ꯑꯃ ꯍꯧꯔꯛꯄꯒꯨꯝ ꯇꯧꯏ. ꯏꯁ, ꯖꯥꯠ ꯖꯥꯠꯅꯤꯀꯣ. ꯑꯩꯈꯣꯏ ꯁꯣꯅꯣꯁꯦ ꯑꯉꯥꯡ ꯃꯥꯒ ꯑꯣꯏꯈꯤꯗꯣꯔꯦꯀꯣ. ꯂꯥꯏꯟꯖꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯏꯁ, ꯁꯣꯅꯣ ꯆꯨꯕꯤ ꯀꯥꯏꯅꯒ. ꯁꯣꯅꯣ ꯆꯨꯕꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯠꯇ꯭ꯔꯣ ꯉꯥꯎꯔꯒ ꯆꯠꯂꯤꯗꯨꯕꯣ? ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯃꯤ ꯂꯥꯏꯟꯖꯒꯤ ꯃꯈꯨꯠꯇꯨ ꯑꯃꯨꯛꯀ ꯄꯥꯏꯔꯒ ꯆꯨꯝꯃꯤꯗ, ꯑꯩꯒꯤ ꯑꯉꯥꯡꯅ ꯍꯥꯏꯕ. ꯁꯣꯅꯣ ꯆꯨꯕꯤꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯒ ꯆꯠꯈꯤ. ꯑꯍꯤꯡ ꯀꯌꯥꯁꯨ ꯁꯤꯀ꯭ꯔꯦꯠꯀ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ. ꯑꯗꯣ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯍꯣꯡꯕ ꯂꯥꯛꯈꯤꯕꯅꯤ. ꯂꯥꯏꯖꯥ ꯄꯨꯟꯁꯤꯕꯒꯤ ꯃꯆꯤꯟꯗꯨꯗ ꯈꯨꯗꯣꯝꯕꯤꯗꯨꯅꯒ ꯊꯤꯜꯂꯗꯨꯅ ꯇꯧꯔꯝꯅꯤꯌꯦꯁꯦ. ꯁꯤꯒꯤ ꯆꯤꯟꯕꯥꯜꯁꯦ ꯂꯝ ꯌꯥꯝ ꯍꯦꯟꯕꯅꯦꯕ. ꯄꯨꯟꯁꯤꯕ ꯂꯥꯏꯟꯖꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯍꯥꯏꯔꯒ ꯃꯥꯒꯤ ꯆꯤꯟꯕꯥꯟꯗꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ. ꯑꯉꯥꯡ ꯃꯆꯥ, ꯅꯪ ꯊꯧꯅꯥ ꯐꯕꯤ ꯑꯣꯏꯌꯨꯀꯣ. ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯗ ꯈꯣꯡꯗꯥꯔꯛꯇꯨꯅ ꯃꯄꯥ ꯑꯣꯏꯕ ꯑꯩꯒꯤ ꯏꯐꯝꯗ ꯏꯆꯥꯕꯨ ꯁꯤꯟꯅꯕꯤꯌꯨꯀꯣ. ꯂꯥꯏꯟꯖꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯒ ꯍꯣꯏ ꯗꯥꯝꯆꯥ, ꯑꯩꯅ ꯗꯥꯝꯆꯥꯕꯨ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤꯅꯦ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯗꯥꯝꯆꯥꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯇꯥꯏꯕꯪꯁꯤꯗ ꯈꯣꯡꯗꯥꯍꯟꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ.